Housing status the talk liba Erang asigi matangda leingak CSO singga political dialogue tounakhiba gi wafam mamata leitri haina coordinating committee on Manipur integrity COCOMI gi coordinator Somendra thoksumna phongdorakli ngasi lamfel laiba COCOMI gi office ta pangthokiba paumi singuna amada mahangna makha taraduna minister na Erang asigi warusin purna batongan tongan committee amasung CSO singga loinana nakal animaki oiba political gi wari tauri haina minister na phongdokiba adu COCOMI amadi COCOMI ga chaminariba CSO singadi ngasi phawba wari amata sanakiba leite loinana COCOMI na political gi wari sarabasu miyam gi apama yaudana wari saroi Manipur gi Erang ase miyoi khara gi thawin sinne kanglop gi Erang oina uhan balangane lamdamasida khundaminari bakanlup singnasu Manipur kanbada sabsaba thaudang lobiyu mapalamdagi sanglakpa khulai paiba kukinar ko terrorist singna haukiba sahi lisingani kulumdagi me ahumdagi lan tarakiba adu state force na thengnaba ngamdabadagi village volunteer singsu lan thengnaba yaukibani hainasu phongdoki human rights yamna human khongong no chauna mayong no film mo oituna lei haina mana pukhale du muthangda Manipur particularly Manipur re hen serious oina maina human rights khongong no have do United Nations da thangki India da gi report ama local view kar Manipur na have drug trafficking drug ke adagi wa to ma mayama punselaga tangilakpa aduga north masina Manipur tana north India thuleba wathong la phom yam se masigi matangda report ama ikhalam ma su sik to view haina mana hai ki thangki yamda sandoi je ethnic violence community among the top of you more yam sando po masi yamna lan hai bata chinna ko terrorist ki mathakta lan lak to pone ko kana gumba fru amada natre ko ki amada kana gumba to jati amada lakhokte hai ba terrorist jina chang po de gum ko mutakta lan lak to ena ko po mina lakhok chabani